Manipur lengang sangsilba war on drug khongjang gi saruk ama oina Imphal West District Police Commando na ngarang numidang tongan fam ani sathakiba drive ta Meeoi ani brown sugar singa kona fat pungam khre hairi police ni phangba pawng na hai ngarang numidang punga makhairom tarak matamda samuro awang laikai ima panthobi community hall manak tagi Meeoi ama phakhi Phare Meeoi aduga ming MD American chai kunthra gomdoi apok lekhidaba MD Abdul Karim kawi mahak nisha lalon ba amsung saba Meeoi ni hairi mahak posamba wahang pawng suthabada mahak na nisha sing adu lilong long manga da leiba Meeoi amadagi lawbuni haiba khangba ngamki makhata na Meeoi adu fanaba thibumugi thabak sathabada Meeoi adu lilong turen hanbidagi fagat pangamki Phare Meeoi adugi mamingna MD Manirudin sahi ni phuni thoi apok lekhidaba Alimudin kawi lilong long manga dagini mangondagi tongan ma soft case tara da hapa brown sugar sing phat pangamle hairi mahak pusu hang pawng sathabada nisha sing adu lilong turen hanbida leiba Lucky Mudil kawa Meeoi amaga puna lalon mani haiba khangba ngambadagi makhata na mafam adugi local club ki Meeoi sing yauna MD Lucky Mudin gi mayumda thibumugi thabak sathaki maduda mahak masale khidabidi fagat pangam khide loina imung adudagi jari note number sindabni haiba black pepper chamaga marfu fagat pangam khi police power asna hai makhoi ani dagi number yaudaba Bajaj Pulsar ama Honda Activa registration number MN06 SG0979 amasung mobile phone ani fagat pangam khi hairi